Nakal amaromda BJYM gi hanagi president oiramba Manohar Mayum Barish Sharma Manipur da thokliba irang asi Manipur gi hanagi chief minister N Biren na thokhanbani haina ngasi kumbi AC dage wafang na balakiba maira paibi ima ibel sing da phongdokre social media da viral oirakiba video magi batung inna M Barish Sharma haikibada Manipur gi ahan ba khun ngak po oina fakiba mioi adu mahakni loinana mahakna pangthokiba thabak thoram sing adu hanagi chief minister N Biren na Haibadagi Thoukhibani Haidok narakadi loina kainarakani haina wafam kayasu fongdol haduna Manipur asi Biren na Thoukhibani haina maral sikhe loina haidok nam tare Biren ai hana ba kara khonai na khumo mai masai ke yara na khunga ko yara na phari chaide khunga ko yara na sikon chale phari chaide mar chalu hai hamna tra ko chali se Biren na Manipur Thoukhibani